Nonegi Bitiang the Cobra Commando Amasong NBG Gimarakta Kutonakre, NBG Amasere, Nakalanimaki Punna Taruk Shoklay, bandh koukhre. Ngasayo angan bada Nonay District Manung Sanba Bitiang Biles the CRPF ki Cobra Commando Amasong Naga Biles Guard Singa Kanamo Ongda Kutonakre. Thaudo adu the Naga Biles Guard Amalay Kidre, Lunana Naga Biles Guard ki Parson Mari Amasong Cobra Commando ki Parson Ani Shoklay. Thawdok thokpham da ahenba combined force sing sanction khre hade amarom da cobra commando sing na ZUF je khusamnaraga bitiang da leiba naga volunteer guard sing da attack tawbagi thong adu yaning de haiduna working committee of the joint tribal council ge maikai dagi inpui diang mai rongmai amsung jeme community sing na khunda re bama pham sing da khodak tagi total shutdown ki khongjang sathaba haukhre thawdo se ge matang da press da phangba paw ge matung ena de khanaba paw ama phangba dagi ngasayo angan bada Nonay district ki Bitiang village ki umangi area da Naga village guard ki Kangpu sing ki training center ma laire haibagi akhanaba paw phangbada ki yamlaba CRPF ki Cobra commando singna mafam adu question jana operation sathanaba honakhe thawdo da Naga village guard ki maike ki handuna nomai kap thorakpodi ki nakalani ki marakta chauna nomai kap na khre Thawdo da Naga village guard ki volunteer ama nongmaina pan badaki sikhi aduga Cobra commando ki maike ki su parson ani shokhi haide Thawdo da laikhidraba Naga village guard ki volunteer dugi maming na lanbilung Riyamai sahi kungani thoi apokpa karya Riyamai kawe Nonay bazar dagi ni soklaba sing adugi maming mathati press na phangba ngamdre Thawdo da soklaba CRPF ki Cobra commando ki kangpu sing aduna 207 Cobra Commando ki Head Constable General Duty Radha Sam amasung Constable General Duty Jitendra Kumar kawe nakalani na nomai kap na bagi pawo do phangbaga rongmai lu fawang ki kangpu sing mafam adu da sangsana bahona bada CRPF ki kangbu na thingduna sanghat kide adumo po thawdok thokleba mafam adu ta manak nak pakhul gi yamlaba naga mena pai bising tholaktuna CRPF ki operation da athingba pi na bahona bada gi nakalani gi marakta chauna mukna ba thoke maduna maram oiraga CRPF ki operation adu makha sathabangam kide makha tana thawdok thokpham da henba force kya thomjin khre haide thawdo asiga mari lenana working committee joint tribal council na thadropo zerol amana haide bade haukiba me tara humdoi da Kuki sahingsa ba singi stronghold ama oiraba leilon by 5 village tagi pastor ani yauna nagami sam taruk pharaga tamthina hat kibagi thong adu akanamo ongda condemn tawi mihara dugi matang da justice purakna bahona bagi mahota mari lena ba singi maikai dagi karimata khangsen usinadan leithokli hana penda ba phongdorakle amarom danga si cobra team singna JJF jega loktunaraga Nonay district ki manung sanba Bitiang village da leiriba Naga village volunteer singi mathakta attack sathakiba do akanamo ongda condemn tawi naha oiriba thongna foraba village guard sing aduna mafam adugi miyam amasung pari purgi oiba lamsing ngak senduna lerakibane Stelenga ki maike degi nagamiyam ngak senba ki thawong sing paikhatabana santi pamba naga civilian singna makhoi ge imung manung amasung homeland sing ngak na banongmai pairakibane Cobra team sing amasung makhoi ge loktuna riba singna nagamiyam bu ngak seliba singi mathakta attack tawbagi thawong sing satarabasu naga ki pastor sing hat khiba sahingsa ba Kuki narco militant sing budi frida thadoktuna thamle paramaduna enpui liangmai rongmai amasung jeme community singna tariba national highway sing railway amasung national project ka mari lena basato ka sin tawliba sing khudak tagi athengba thamlai adomopu medical mahiloi sang PhD electricity amasung telecommunication gi oina di komthokane kongjanga sinagami sam taro ado hat khibada general sing phadana justice puraktriba phawba sathakigane haide I am na condemn torakle Bitiang khul ngakpagi thodang loriba Naga village guard western command amasung joint tribe council Manipur gi volunteer singda attack sathaduna Naga village guard ama hat khibagi thong adubu government of the People's Republic of Nagaland na akanamo ongda condemn torakle lobasina thadrokwa serol amana hai India gi elite force ni haina lonariba Cobra na misham mikhai naina satharak pathawong adu yaning di hana phongdokhe Supreme Court petition file tawkhre haide nagamisam taruku kisena hat khiba siga mari lenana UNC na sathariba matam kaktaba blockade asina maram oiraga Kuki jo singna tariba jaga singda hidak lang thak yauna nomagi tangai phadaba polam sing phangdabagi kham thengna awaba kaya mayar mariba sigi mayokta Kuki Women Organization for Human Rights ki maikai degi Supreme Court petition file tawkhre organization asigi maikai degi haidabana UNC na Kuki jo singna tariba khul singda chana thanaba polam sing
supply tawbada thingzilba si lona yadaba thong amane matam kuina chatharakliba blockade ase losenaba sterlenga ki maikede gi thorang amata paikhatpa leite maramaduna UNC gi blockade ase khudakta lokthokuna Kuki jo kolsingda hidak langthak yauna nomagi mathau taba polam sing phanganaba Supreme Court ki maikede gi mari lenaba singda akanba directive PBU hairi Pung kunmari gi bandh koukhre MSPCL and MSPDCL Recruitment Examination 2019 ki phal lauthoktabagi mayokta August amagi ahinglongyai houraga Manipur pumbada Pung kunmari gi bandh tawrakani haina All Manipur MSPCL and MSPDCL 2019 Exam Competent Candidate Association thadorpa cherol amana haire Bom thamlme Imphal West District ki manung chanba ngakra balerak ta leiba leima pokpam somakanta mangangi yumda masak khangdaba singna ngarang nungthel pung ama dwaida bom thamlme thaudo sibu yaning da phongdok tuna ngakra balerak masinda miyamna wakan mi pham chathakre wakan mi pham adu da yumlakta bom thamjinba yaning de bom thamjinduna miyamda akiakhang pohanbigano yanadaba leirabasu wari sanaraga yanana bohona biyo haina thaba tongan ba play card sing su sijina ke haire Lengakna IDP singi selfie thoktrabadi August amadagi khongjang sangsilagani haina kokomina phongdokre internet displaced person singbo camper amadinan camper haina khaidoktuna lengakna tha sidagi DBT kakpa yarakpa si yaba ngamloi wat hauriba DBT sing tha sigi manongda pithoraktrabadi August amadagi kokomi IDP sing amadi lebak myamna akanba khongjang sangsilagani haina kokomi ge convener YKD rena phongdokre wafamasi ngase lamphel da leba kokomi ge office da kokomi amade IDP sing ge oiba lup taruki apunba body oiriba apex committee of maite IDP ga punna pangthokiba pau ge mi phama ma da mahana phongdokibane mahana makata na hai haukiba 2023 ge May 3 gi thokliba irang asina maram oiduna mafam kiya da gi lanjena duna ngasi phawbo masa gi mayum da hanjinba yadana leiriba si lenga sina IDP sing bu karamba matam da masa gi mayum da hanjil hangani haiba gi chap chapa khangdana leiri Zaida sida IDP sing da lengakna direct benefit transfer DBT gi khuthang da piramba kana ba tu IDP sing khaidoktuna piba pidaba haiba phiba mama laklei thokle beirang asi Manipur miyamna silaga thohan ki banate IDP sing asi marala mata leiba nate miyoi kyamayam ta hanjanba yadana leiriba silegana matam chana irang laksin hautabadagi thokpane haike Pokso case da marala leiraba ama pharaga court ta puraknaba khanghankre Sahi nauribi nupi masa ama phamlan kiwagi matangda maralairaba miyoi ama sentence hearing satharaba court ta purakadaba ni haina fast track special court number 1 ge special judge RK Memsana Khongjom police station ge officer in charge ta khangan khrei maralairaba miyoi dagi mame ahong sangbam naubi sing sahini fu apokpa e Khelendro sing kawi Thawal district ki Khongjom police station na konba Khongjom kheba sing dagi ne accused masa laktaba maramna court na pigadaba serak laukthokidaba ne Court na ngasi serak lauthokna bagi matam tha khabasu accused soiriba naubi lakhide naubi gi maike digi lep kiba advocate L Umakanta na maralairaba miyoi adu pau phawna bangam khidra hana court ta thamkhe CRPC ki section 353 gi matungina waya lauthokpa matam da maralairaba miyoi adu court ta leigadabani haire puya gi thomi condition yaudana thadorakadabani haina thamlakre Imphal ki moirang pura CAC bu private hospital gumna chalairamle semdok pinasi haina People's United Youth Alliance puyana puthoklu puya gi wangaloi ngasi Manipur police na phajan kiba thome athobada condition yaudana thadorakadabane haina puya gi thomi suras thoksom na pawmi singda phongdokre Imphal ki porompata pawmi singa unabada suras na makhata na hai Manipur lenga ki PHC dagi hauraga CAC district hospital na singbo hospital singda posting tariba doctor nurse amade atai staff singna thabak tawbagi moong leiriba infrastructure gi awatpa puyana yengsinba horopane hariba hospital sing asi moong tadabana misamyam kaya layengбagi khudong sabak phangba ngamdana punsi pikhamna khiba kya yaunare Pung kudingana laengi kudong saba sing tam thong manana phangana bagi pandam da puyana hospital sing yang sin bagi khongjanga si sangsilakpane puyana ana laengi hiram da sothari basi mention na bahona basi hui mamai akon ba sumthokwa ngamdabagum oi thokloi da bathabak ta hana bahona ribasi gi mayak chapchana lep kane hana phongdokhe lenga ke phirep August tar phawgi manung da lauthokada bane nampho da census toroklabadi afaba phal phangloi hana JFD na phongdokre Serasida Huran Lonada Sang Sandona Layson Krabamito Miansa Sing Asi
takthoknaba NRC update tawraba matungda census tawnaba August 3 phawbagi manungda laingak ki phirep laukthokadabane loinana laingak tangak kanduna namfu hafu tawrakpada thorakpa afafattagi falgidamak sem sagadabane haina campaign for justice and for delimitation JFD na amohana laingak ta section warol thamlakle wafam asing asi numit kharani ki mamang da sem khiba JFD ki task force ki ahan ba khongjang oina ngasi kai sampal lai mazam lekai community hall da sathakiba lokya gi mihutsangi oiba wakan mi phamda wafam ase campaign committee ase convener Jitendra Ningombana phongdokhibane mana makhata na hai Manipur da mitop miansa singna pirakleba saphuna ngasi yellow purup singda awaba sai thenkaya piri yellow purup singna phangada sakthong phawba mitop na loksilakpagi mathakta lam phawba monduna awaba tangkak amada yellow mi singna hingle asegoma phiba masda lenga na tawpham thokpa tawraktabana tungi mirol da achoba awaba sai thenkaya lakadaba ubadagi JFD na census tawdringai da NRC update tawnaba demand tanduna lakpane phongdokhe BLO singna yumda sangduna physical hearing satharagani haire special intensive revision SIR sathariba Imphal West district ki oina nomani asida election returning officer e khuthang da booth level officer singna yumda laktuna physical hearing satharagani September 3 ta phonga dawriba district asigi electoral roll da voter singe asoiba aran ba semdok semjen tawga dawriba asida miyamna mateng pangbina ba Imphal West district ki DC Mayanglambam Rajkumar na appeal tawrakle ngasilam phelda leba Imphal West district ki DC office ta pangthokpa pawge mi phamamada DC Rajkumar na hai district asigi electoral roll draft phongdringai voter masing lakh 3.9 leramba do ming pikhat haudaba mapalam da chathokkiba laikhidaba amadi atai maram kiana voter charan alising tara tarerom hanthaduna apunba voter masing lakh 3.73 da laikibane ngasi saruk yariba district sigi tongan ba club singi mihut singna karamba matamda club singa sina konba polling station da hariba belo singa se lakani haba khangdok minasi haike DC Rajkumar na makha taraduna irang na maram oiraga lanjena duna leiraba voters ke oina SDC sing yauna official singna offline natraga online da form pisinna ba mateng pangle makhatana chithanantha hobo yawi haina yengsin khigani district asigi miyamna isa gi amadi mungmanung gi miyosing gi ming isa gi polling da satuna electoral roll da ming yawrabara haba sukumna yengsin binabasu mahana makhatana appeal tawkhe loina CEO gi website changduna electoral roll da isa gi asoiba sumthokning ba yawbara haiba yengbina ba mahana district asigi miyam gi pungning singsin khe US amasung Saudi Arabia na Iraq ta attack sathabada miyoy kya sire haide United States amasung Saudi Arabia na khusamnaraga Iraq ta attack satharpada miyoy kya marum sire amasung atopa kya marum na asopan nangle haide US amasung Saudi Arabia na the US ki land missing amasung Saudi Arabia ki oil facilities sing da attack satharakiba Iran na sagatpa militant sing gi mathakta attack sathabane haina phongdokhe Popular Mobilization Force na thong adubu yanin dabu phongdok tuna thador ki statement namana hai US amasung Saudi Arabia ge attack ta tongan ba building amadi lan thung ke amarum su ama ata thokhi US President Donald Trump na Israel gi maha ki phammana ba Benjamin Netanyahu ga Washington da unaduna wari sana khuba matungda attack adu chatharaki bane lusingbani na unakhi ba Israel amasung Lebanon na mamang thada khuyek pina ki ba framework bill ama tabukta ontokpoge matangda khanane na ki haire Assam da ising ichaw da sikiba migi masing humudra manga sukre Assam gi ising ichaw gi awaba nanglaba mafam sing da hojik ichaw gi phibam tapna phagalaktuna mausa gi phibam da hanjilakle ayamba mafam da ising ichaw hantarakle ichaw gi awaba nanglaba mafam ayamba da electricity yauna tangai phadaba thabak sing hanagum pangthokpa haure adumoina ma isaw sida sikiba migi masing humudra manga sure hari ngarang Sibsagar district ta mi tare sikiba gi pau phange sing isaw ga mari lena ba thodok ta lekhidra ibung singda post mortem tawbagi tangai phadaba thamdana lupa lakh mari gi ex gratia piragane haina Assam ki Chief Minister Hemanta Biswa Sarma na lauthokre namit kuntrani hena thipa khanglak miyoy sing ge imung da su lupa lakh mari sarkar na piragane masigi mathakta leikhidraba singi imung manung da Chief Minister gi relief fund gi lupa lakh manga su pigani ising isaw sina phibam luna sohan ba imung lakh ama henbada su makhoi gi khuda ki tangai phadaba singlai na ba lupa sing tara manga piragani haide